ꯑꯍꯥꯟ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯂꯀꯥꯟꯗꯗꯤ ꯂꯨꯄꯥ ꯑꯅꯤꯒꯤ ꯑꯅꯤ ꯑꯗꯨꯝ ꯑꯃꯩ ꯂꯩꯁꯨ ꯌꯥꯎꯏ ꯑꯅꯤ ꯂꯩꯁꯨ ꯌꯥꯎꯏ ꯃꯉꯥꯏꯅ ꯌꯥꯝꯃꯦ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯉꯥ ꯆꯠꯅꯗ꯭ꯔꯕꯅꯤꯅ 10 ꯐꯥꯎ ꯂꯩꯅꯗ꯭ꯔꯦ ꯀꯨꯟꯒꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯌꯥꯡꯈꯩꯒꯤ ꯆꯥꯝꯃꯒꯤ ꯑꯗꯨꯝ ꯂꯩ ꯍꯥꯏ ꯃꯇꯝꯗꯨꯗꯗꯤ ꯍꯣꯡꯉꯤꯅꯤꯅ ꯄꯣꯠꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯦ ꯌꯥꯝ ꯁꯤꯠꯇ꯭ꯔꯁꯨ ꯁꯦꯟꯗꯣꯡ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯤ ꯁꯦꯟꯗꯣꯡꯅ ꯌꯥꯝ ꯂꯩꯇꯕ ꯍꯧꯖꯤꯛ ꯇꯧꯔꯤ ꯊꯕꯛꯁꯤ ꯏꯁꯥꯅ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯕ ꯍꯥꯏꯗꯤ ꯈꯔ ꯁꯨꯃꯥꯏꯅ ꯁꯪ ꯅꯣꯡ ꯁꯥꯗ ꯇꯧꯔꯝꯗꯦ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯑꯗꯨꯝ ꯐꯝꯃꯝꯃꯦ ꯑꯩꯈꯣꯏ ꯑꯗꯩ ꯁꯤ ꯆꯥꯎꯅ ꯁꯨꯝ ꯁꯥꯈꯤꯗꯩ ꯈꯔ ꯑꯗꯨꯝ ꯐꯝꯃꯦ ꯀꯩꯊꯦꯜ ꯑꯆꯧꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯇꯩ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯕꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯀꯣ ꯑꯁꯤꯗꯤ ꯄꯪꯀꯨꯏ ꯀꯨꯏꯗꯔꯤ ꯍꯥꯏꯕ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯤ ꯃꯈꯩꯁꯤ ꯕꯣꯔꯥ ꯌꯣꯜꯂꯣ ꯏꯟꯖꯥꯡ ꯌꯣꯜꯂꯣ ꯃꯥꯏ ꯁꯪ ꯌꯥꯎꯗ꯭ꯔꯁꯨ ꯃꯥꯏ ꯊꯥꯔꯒ ꯑꯗꯨꯝ ꯐꯝꯅꯔꯝꯕꯅꯦꯕ ꯑꯣ ꯁꯪꯕꯨꯗꯤ ꯑꯗꯨꯝ ꯁꯥꯔꯁꯨ ꯁꯨꯃꯥꯏꯅ ꯁꯥꯍꯟꯗꯦ ꯋꯥꯅ ꯇꯧꯔꯒ ꯈꯔ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯣꯏꯅ ꯁꯥꯔꯒ ꯃꯇꯝꯗꯨꯗ ꯐꯝꯃꯝ ꯃꯤꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯗꯨꯁꯨ ꯌꯦꯟꯁꯥꯡ ꯌꯣꯟꯕꯤꯅ ꯌꯥꯝꯃꯤ ꯕꯣꯔꯥ ꯁꯥꯕꯤꯗꯤ ꯌꯥꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯦꯟꯁꯥꯡ ꯌꯣꯟꯕꯤ ꯌꯥꯝꯗ꯭ꯔꯦ ꯕꯣꯔꯥ ꯁꯥꯕꯤꯅ ꯌꯥꯝꯈ꯭ꯔꯦ ꯃꯤꯁꯤ ꯀꯨꯟ ꯅꯤꯐꯨꯃꯨꯛꯇꯤ ꯑꯗꯨꯝ ꯐꯝꯃꯤ ꯍꯧꯖꯤꯛ ꯐꯝꯃꯤꯁꯤ ꯅꯍꯥꯟꯋꯥꯏꯁꯨ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯐꯝꯃꯤꯗ ꯌꯥꯝꯗꯤ ꯌꯥꯝꯈꯠꯇꯦꯕ ꯃꯩꯈꯨꯟ ꯃꯤꯔꯦ ꯌꯥꯝ ꯇꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯉꯥꯛꯇ ꯁꯨꯝ ꯂꯩꯅꯕꯅꯤꯅꯀꯣ ꯂꯥꯛꯄꯕꯨꯗꯤ ꯕꯣꯔꯥ ꯂꯩꯕꯁꯤ ꯌꯥꯝ ꯂꯥꯛꯏ ꯑꯇꯩ ꯃꯤꯄꯨꯟꯗꯒꯤ ꯀꯥꯏ ꯂꯝꯗꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯐꯝꯕꯃꯛꯇꯤ ꯌꯥꯝ ꯐꯝꯗꯦ ꯍꯥꯟꯅ ꯐꯝꯃꯝꯕꯗꯒꯤ ꯑꯩꯅ ꯍꯦꯛ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯤ ꯌꯥꯝ ꯂꯩꯇꯔꯦ ꯑꯍꯜ ꯑꯣꯏꯗ ꯃꯥꯏ ꯄꯣꯊꯥꯈꯤꯕ ꯌꯥꯎ ꯑꯗꯒꯤ ꯂꯩꯈꯤꯗꯕ ꯌꯥꯎ ꯇꯧꯗ ꯑꯇꯩꯗꯤ ꯃꯆꯥ ꯃꯁꯨ ꯃꯃꯧꯁꯤꯡꯅ ꯂꯣꯏꯅ ꯁꯤꯜꯍꯧꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯒꯤ ꯍꯥꯏꯒꯨꯝꯗ ꯍꯩꯉꯥꯟ ꯁꯥꯕꯤꯁꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯆꯨꯍꯤ ꯑꯐꯕ ꯆꯨꯍꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯏꯪꯈꯣꯜꯗꯒꯤ ꯁꯨꯝꯖꯔꯒ ꯆꯨꯍꯤꯁꯤ ꯑꯍꯥꯎꯕꯅ ꯇꯧꯔꯗꯤ ꯍꯥꯎꯏꯗꯅ ꯑꯍꯥꯎꯕꯅ ꯁꯥꯔꯗꯤ ꯍꯥꯎꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝꯁꯨ ꯊꯨꯅꯉꯥꯏ ꯌꯥꯝ ꯑꯐꯕꯅ ꯁꯥꯔꯗꯤ ꯕꯣꯔꯥ ꯍꯥꯎꯏ ꯑꯗꯨꯅꯤ ꯍꯣꯏ ꯇꯧꯔꯝꯃꯤ ꯃꯇꯝꯒꯤꯁꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯆꯥꯄꯣꯠ ꯍꯥꯏꯁꯤ ꯃꯥꯏ ꯑꯍꯩꯕ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯍꯩꯔ ꯕꯣꯔꯥ ꯁꯥꯔꯤ ꯑꯗꯒꯤ ꯆꯤꯅꯤ ꯁꯥ ꯀꯥꯡꯕꯨꯅ ꯆꯤꯅꯤ ꯁꯥꯔꯤ ꯑꯗꯒꯤ ꯀꯕꯣꯛ ꯁꯥ ꯀꯥꯡꯕꯨꯅ ꯀꯕꯣꯛ ꯁꯥꯔꯤ ꯃꯥꯏ ꯍꯩꯅꯕꯤ ꯃꯥꯏ ꯆꯥꯅꯕ ꯍꯥꯏꯗꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯇꯧꯔꯨꯗ꯭ꯔꯕꯅꯤꯅ ꯕꯣꯔꯥꯁꯤꯗ ꯁꯨꯝ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯨꯛꯃꯥꯏꯁꯤ ꯄꯤꯛ ꯊꯜꯂꯦꯕꯀꯣ ꯁꯤꯡꯖꯨꯁꯨ ꯌꯥꯎꯅꯤ ꯃꯪꯒꯟꯁꯨ ꯌꯥꯎꯅꯤ ꯑꯗꯒꯤ ꯆꯅꯥꯁꯨ ꯉꯧꯅꯤ ꯕꯣꯔꯥ ꯑꯄꯦꯠꯄꯁꯨ ꯁꯥꯅꯤ ꯑꯀꯟꯕꯁꯨ ꯁꯥꯅꯤ ꯑꯗꯒꯤ ꯈꯨꯔꯃꯥꯟꯁꯨ ꯁꯥꯔꯒ ꯄꯩꯖꯅꯦꯗꯦ ꯃꯤꯅ ꯄꯥꯝ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯊꯝ ꯉꯝꯃꯝꯃꯦꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯅ ꯂꯩꯕꯅ ꯂꯨꯄꯥ ꯑꯅꯤꯒꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒ ꯄꯥꯜꯂꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯝꯐꯥꯎꯁꯨ ꯉꯝꯗ꯭ꯔꯦ ꯕꯣꯔꯥ ꯃꯄꯥꯛꯁꯤꯗ ꯑꯗꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯂꯩꯁꯤ ꯁꯤꯅ ꯊꯧ ꯈꯔ ꯁꯝꯃꯦꯅ ꯑꯗꯨꯅ ꯁꯤꯠꯄꯁꯨ ꯁꯤꯅ ꯍꯦꯜꯂꯦꯕ ꯕꯟꯁꯤ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔꯦ ꯀꯩꯊꯦꯜ ꯂꯦꯞꯇ ꯌꯥꯔꯣꯏ ꯍꯋꯥꯏ ꯇꯤꯡꯁꯤꯜꯂꯨꯔꯦ ꯁꯥ ꯌꯥꯗꯕꯅꯤꯅ ꯃꯥꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯃꯥꯡꯉꯦ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅꯤꯅ ꯃꯥꯡꯉꯁꯨ ꯃꯥꯡꯁꯅꯨ ꯕꯟ ꯄꯣꯀꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯦꯞꯄꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯀꯔꯤꯝꯇ ꯌꯣꯟꯗꯦ ꯕꯣꯔꯥ ꯃꯄꯥꯛꯁꯤ ꯑꯀꯟꯕꯁꯤ ꯃꯣꯏ ꯀꯛꯆꯤꯡ ꯕꯣꯔꯥ ꯍꯥꯏꯗ ꯍꯥꯏꯅꯔꯤꯁꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯩ ꯌꯣꯜꯂꯤꯁꯤ ꯁꯤ ꯑꯅꯤꯁꯤ ꯏꯆꯥ ꯑꯃꯒ ꯏꯃꯧ ꯑꯃꯒ ꯃꯣꯏ ꯑꯅꯤꯅ ꯄꯥꯡꯉꯤ ꯏꯊꯟꯗꯗꯤ ꯉꯝꯗꯦꯕ ꯍꯧꯖꯤꯛꯇꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯗ ꯈꯦꯠꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛ ꯁꯨꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗ ꯌꯥꯝꯃꯛꯇ ꯑꯩꯈꯣꯏ ꯁꯨꯔꯒ ꯇꯧꯔꯝꯃꯤꯗꯣ ꯋꯥꯏꯗꯣ ꯁꯨꯃꯨꯟꯅ ꯁꯨꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯨ ꯉꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯂꯩꯔꯕꯅꯤꯅ ꯃꯦꯆꯤꯟꯅ ꯀꯦꯖꯤ 20 30 50 ꯇꯛꯑꯒ ꯑꯗꯨꯝ ꯁꯥꯒꯦꯁꯨ ꯉꯝꯃꯦꯕ ꯑꯗꯨꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯑꯗꯨ ꯈꯦꯠꯅꯩ ꯈꯔꯗꯤ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯃꯤꯅꯗꯤ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯕꯣꯔꯥ ꯆꯥꯔꯒ ꯀꯩꯊꯦꯜ ꯑꯆꯧꯕꯒꯤ ꯕꯣꯔꯥ ꯆꯥ ꯌꯥꯗꯦ ꯍꯥꯎꯇꯦ ꯀꯜꯂꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯅꯥꯛꯇꯀꯣ ꯑꯗꯨ ꯃꯣꯏ ꯀꯔꯝ ꯈꯨꯠꯁꯥꯅꯣꯗꯤ ꯑꯩ ꯈꯪꯗꯦ ꯎꯔꯨꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯆꯥ ꯌꯥꯅꯉꯥꯏ ꯃꯆꯟꯗꯨ ꯆꯥꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯥꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯏ ꯍꯥꯏꯕꯤꯕꯩ ꯀꯔꯤ ꯇꯧꯗꯦ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯤꯕ ꯃꯄꯣꯠ ꯃꯆꯩꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯇꯩ ꯑꯃ ꯍꯥꯞꯄꯝꯃꯣꯏ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯊꯨꯝ ꯁꯣꯗꯥ
ꯈꯖꯤꯛꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯗ ꯍꯥꯞꯄ ꯈꯨꯠꯂꯥꯞꯇꯨꯗꯀꯣ ꯈꯔ ꯍꯦꯟꯖꯤꯟꯕ ꯈꯔ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯇꯥꯎꯕꯗ ꯃꯩꯔꯧ ꯍꯦꯟꯖꯤꯟꯕ ꯈꯔ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕꯗ ꯈꯦꯠꯅꯔꯛꯄꯩꯅꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯅꯁꯨ ꯍꯩꯖꯔꯨꯕ ꯅꯠꯇꯦꯗ ꯃꯆꯜꯗꯨ ꯀꯨꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯁꯤ ꯇꯧꯔꯒ ꯆꯥꯏ ꯁꯤ ꯇꯧꯔꯒ ꯍꯦꯟꯖꯤꯜꯂꯗꯤ ꯍꯥꯎꯇꯦ ꯋꯥꯠꯂ ꯈꯤꯜ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤ ꯃꯆꯥꯡꯗꯣ ꯑꯩꯈꯣꯏꯅ ꯆꯥꯡꯁꯤ ꯈꯔ ꯄꯨꯔꯦꯕ ꯆꯨꯝꯅ ꯑꯩꯗꯤ ꯑꯉꯥꯡ ꯃꯈꯩꯁꯨ ꯅꯨꯡꯁꯤꯕꯤꯗꯀꯣ ꯑꯕꯣꯛ ꯅꯪ ꯕꯣꯔꯥ ꯁꯥꯎꯀꯣ ꯅꯪ ꯁꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯝ ꯍꯥꯏꯌꯦꯕ ꯍꯣꯏ 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 ꯏꯕꯨꯡꯉꯣ ꯏꯕꯦꯝ ꯍꯣꯏ ꯑꯩ ꯁꯤꯗꯔꯤ ꯃꯈꯩ ꯁꯥꯔꯤꯅꯤ ꯑꯩ ꯉꯝꯃꯤ ꯃꯈꯩ ꯁꯥꯅꯤ ꯑꯩ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯨꯝꯁꯨ ꯈꯜꯂꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ ꯑꯗꯨꯝ ꯈꯔꯁꯨ ꯂꯩꯕꯤꯑꯕ ꯑꯕꯣꯛ 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 ꯍꯥꯏꯗ ꯑꯗꯨ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯥꯒꯦꯅ ꯈꯜꯂꯦ ꯉꯝꯗꯣꯏ ꯃꯈꯩꯗꯤ